Ngarang ipring wari do amtang tawige. ꯌꯥꯔꯦ Ngarang ipring do mandi mandeba. Ado wari di haudu pachu ya ya dre ma khoi taw lang khala legreba. Ado amtang ga tawji da ipring se kitang ngai ba wale da. Ngarang ipring do man ba wale ba. Ha. 조금해봐 Mathang ipring amuk ai mina se ma. Ya bro. 야 Amuk taw kho hai ba ma le yai hai. Ya bro amuk ka taw khai ro. hai mẹ em Mang ngasi chu bonem ga ai ga chak chamina dore asi chak chamina bai maram je mara aina preng taw gi buto adu du gi magi pungning phathaba oina aina bonem da amung hana taw zaro ina lale na khom jaba ga loina na ngasi gi chak se kaw jabani aduga hinjang si bu sponsor taw birakwa ai gi che purnima kong badagi ne ko kong bu khunau dagi kong bagi ningol ni kong bu khunau da pan ba to sorong pan da phambani na magi nga yon ba se chat pa su thing nei halak pa su thing nei lit pa ngam de ba aina laurage haibani ab nga cha da ba ya di na lipa yatra di ko aeroplane da chal print da para la ba ko ado akhoi char kan da do wari sanar si cha ba hodring ai da do cha ba hek ho video se hek ho dai na loi phau yeng biu ko myam de wari si nungai dori ba ngasi di hek cha ba ho dai na loi phau yeng biu ado cha ding ai da akhoi simbi mu pu da hana pisin je ko ngasi di na ma taw birage ko simbi ba mapu haingai leitana thagat chari ngasi gi nongmagi oiba chara chindam bagi thorang pum bal wisinjare Prabhu Jisu nahakna nungsibiduna bagi chinja sida amu akai kya murum yauragasu isor nangna singdokpiu hakchangi kanaba pumnama oihanbiu gyan lausing oiba pinoibiu pumnamaki mapu sembiba mapu naki ming pallaga sonjabani haija sonjaba pumnama naki sarga taana lokhatpiu amen asidi chaba hodore microphone su yaudre adum khara kanna kanna nganga se ko ado mathel je ichina pirakpa nga se poklaw bi ni ko ado khara toina thonge adu duga nahan gi akhoi gi usoi do kangsu to biro ha do si kangsu kamet oi kai oi leire ko adu duga sina bonem na pujarakpa yen yen akhoi gi local yen du ne ba ko thaw ya do bi thong bai tar adu duga tilau sing ni sa ko kawi hausa onion ko hausa ja amani tang pu aji aduga wari se nungai na hausa ko nungai na hausa to hausa de ko isi ngana na ko ti tilau sida tam ai hairak ko tilau cha bagi maram tilau chaba kanabagi maram haloi haijarake nan gyan kok sa khiudo du pumnama ingba oijaro ko ngasi dagi ko mara se ribo ko lon da di thai po ma'am wari hausa numitu gi preng do 100 ta 99.9 male ko numitu gi preng se ai bawo ki gro ne numitu video sang man gi bagi phung thol lam da wa nu ko mo nem nak ta saw bai mong ya nik pane ba taw ni ma sa kang ma gi le sai do phone taw sa nangai lai taw ne ma ba ne le ba ka kang ba yengam dan ai amu hana taw zero ne khan gre ai so nungai tre ba ko preng hai di sini ba ko adu ba mà thằng yêu chiều cái nó hát chiều đó bạn hello ai chưa
ꯅꯪ ꯁꯪꯁꯥꯔꯗ ꯂꯩꯔꯔꯣꯏ ꯂꯩꯔꯣꯏ ꯑꯩꯈꯣꯏꯗꯤ ꯅꯤꯡꯁꯤꯡꯗꯦꯕ ꯆꯥꯛ ꯆꯥꯕ ꯀꯥꯟꯗ ꯇꯩꯗꯕꯅꯤꯅꯀꯣ ꯅꯪꯁꯦ ꯍꯦꯛꯇ ꯅꯤꯡꯁꯤꯡꯉꯛꯄ ꯑꯩꯅ ꯇꯤꯁꯨ ꯂꯧꯔ ꯊꯝꯕꯗꯣ ꯑꯗꯣ ꯉꯁꯤꯒꯤ ꯍꯤꯟꯖꯥꯡꯁꯦ ꯕꯅꯦꯝ ꯉꯥꯁꯦ ꯄꯨꯛꯂꯥꯎꯕꯤꯅꯦꯕꯀꯣ ꯀꯔꯤ ꯀꯧꯋꯦꯕ ꯄꯨꯛꯂꯥꯎꯕꯤ ꯍꯥ ꯄꯨꯛꯂꯥꯎꯕꯤ ꯄꯨꯛꯂꯥꯎꯕꯤꯀꯣ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯑꯩꯅ ꯄꯣꯠꯂꯥꯎꯕꯤꯒ ꯍꯥꯏꯔꯛꯇꯧ ꯃꯥꯟꯕꯗꯨ ꯍꯥꯏꯗꯤ ꯍꯥꯏꯔꯛꯇ꯭ꯔꯦ ꯍꯥꯏꯌꯣ ꯑꯗꯣ ꯅꯨꯃꯤꯠꯇꯨꯒꯤ ꯃꯥꯒꯤ ꯈꯨꯁꯥꯎꯁꯦ ꯐꯖꯅ ꯁꯥꯎꯔꯦ ꯃꯌꯥꯝꯗꯁꯨ ꯁꯥꯎꯔꯦ ꯑꯩ ꯀꯩꯗꯧꯕꯩ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯤꯅꯣ ꯈꯣꯠꯄꯤꯔꯨꯅꯣꯀꯣ ꯑꯩꯅ ꯇꯧꯔꯤ ꯃꯔꯝꯁꯦ ꯃꯥꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯐꯥꯒꯤꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯊꯤꯅꯤꯡꯕꯒꯤ ꯏꯊꯤꯜ ꯐꯥꯎꯔꯕ꯭ꯔꯥꯅ ꯌꯦꯡꯕꯅꯦꯕ ꯐꯥꯎꯗꯤ ꯐꯥꯎꯔꯦꯕ ꯃꯥꯁꯨ ꯆꯍꯤꯒꯁꯦ 23 23 ꯌꯧꯁꯤꯜꯂꯛꯑꯕꯅꯤꯅꯀꯣ ꯉꯥ ꯆꯥꯎ ꯌꯥꯡ ꯂꯩ ꯌꯥꯝꯅ ꯃꯣꯟ ꯃꯣꯟ ꯈꯜꯂꯛꯑꯕꯖꯥꯠꯅꯤ ꯃꯥꯁꯨ ꯑꯗꯣ ꯃꯥꯟꯗꯤ ꯃꯥꯟꯕ꯭ꯔꯥ ꯁꯦꯡꯅ ꯍꯥꯏꯌꯣ ꯃꯥꯜꯂꯤ ꯃꯁꯛꯇꯗꯤ ꯌꯦꯡꯕꯗꯗꯤ ꯅꯠꯇꯦ ꯃꯁꯛꯇꯣ ꯈꯪꯂꯛꯄꯗꯗꯤ ꯃꯥꯟꯗ꯭ꯔꯦꯗꯅ ꯑꯗꯨꯕꯨꯗꯤ ꯈꯪꯉꯤꯗꯅ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯅꯪ ꯈꯪꯍꯜꯂꯒꯦꯅ ꯇꯧꯕꯒꯤ ꯄ꯭ꯔꯦꯡꯗꯣ ꯂꯣꯏꯁꯤꯟꯕꯒꯤ ꯏꯅꯤꯡ ꯇꯧꯔꯛꯄꯩ ꯋꯥꯅꯦꯕ ꯅꯪ ꯂꯩ ꯑꯗꯨꯗꯤ ꯑꯩꯅ ꯃꯥꯟꯍꯟꯅꯤꯔꯗꯤ ꯉꯝꯃꯤꯅꯦ ꯑꯩꯅ ꯅꯪ ꯂꯥꯛꯑꯦ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯅꯨꯄꯤꯗꯣ ꯑꯩꯒ ꯇꯨꯃꯤꯟꯅꯔꯤ ꯍꯥꯏꯔꯗꯤ ꯅꯪ ꯊꯥꯖꯔꯣꯏꯗ꯭ꯔꯣ ꯑꯗꯨ ꯅꯪ ꯄꯨꯔꯥ ꯋꯥꯟꯊꯩꯁꯤꯅꯤꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯗꯨ ꯄ꯭ꯔꯦꯡ ꯍꯥꯏꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯗꯕꯅꯤꯅ ꯑꯩꯁꯨ ꯑꯦꯟꯗꯤꯡ ꯑꯣꯏꯕꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯇꯥꯏꯃꯤꯡ ꯑꯃꯁꯨ ꯅꯥꯏꯗ꯭ꯔꯗꯤ ꯀꯥꯏꯗꯒꯤ ꯃꯤ ꯁꯤꯟꯅꯔꯅꯤ ꯃꯥꯟꯗꯤ ꯃꯥꯟꯕ꯭ꯔꯕ ꯃꯥꯜꯂꯤ ꯆꯩꯗꯤ ꯆꯥꯕ ꯆꯥꯛ ꯀꯞꯊꯣꯔꯦ ꯆꯥꯛ ꯎꯝꯃꯒ ꯋꯥ ꯁꯨꯡꯉꯥꯡ ꯉꯥꯡꯒꯅꯨꯀꯣ ꯑꯩ ꯑꯣꯏꯕꯩ ꯐꯔꯤꯅꯤ ꯅꯪ ꯆꯩ ꯆꯥꯕꯗꯤ ꯂꯩ ꯁꯤ ꯆꯥꯛꯄꯩ ꯂꯧꯊꯣꯛ ꯈꯨꯠ ꯅꯪ ꯑꯣꯏꯗꯣ ꯁꯤꯔꯕ꯭ꯔꯣ ꯈꯨꯠ ꯑꯣꯏꯗꯣ ꯁꯤꯔꯕ꯭ꯔꯕ ꯇꯤꯜꯍꯧ ꯆꯥꯁꯤꯜꯂꯣ ꯆꯥꯅꯤꯡꯗꯦ ꯑꯃꯈꯛ ꯆꯥꯁꯤꯜꯂꯣ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯔꯛꯀꯦ ꯑꯃꯈꯛꯇꯪ ꯆꯥꯎ ꯇꯤꯜꯍꯧ ꯆꯥꯕꯒꯤ ꯀꯥꯟꯅꯕꯁꯦ ꯌꯥꯝ ꯀꯥꯟꯅꯒꯦꯗꯀꯣ ꯅꯪ ꯊꯨꯅ ꯅꯨꯄꯤ ꯊꯤꯅꯤꯡꯉꯗꯝ ꯇꯤꯜꯍꯧ ꯆꯥꯁꯤꯟꯈ꯭ꯔꯦ ꯅꯨꯄꯤ ꯊꯤꯅꯤꯡꯉꯦ ꯈꯔ ꯌꯥꯝ ꯆꯥꯔꯦ ꯅꯪ ꯀꯣꯏꯆꯦꯟ ꯆꯦꯟꯈꯤꯗꯣꯏꯅꯦ ꯇꯤꯜꯍꯧ ꯆꯥꯕꯁꯤ ꯅꯨꯄꯤꯗ ꯇꯥꯏꯅꯕꯅꯦꯕ ꯌꯥꯝꯅ ꯅꯨꯄꯤꯗ ꯇꯥꯏꯅꯕꯅꯦ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯍꯦꯛꯇ ꯊꯤꯅꯤꯡꯉꯛꯄ ꯅꯨꯄꯤ ꯍꯦꯛꯇ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯛꯄꯗꯣ ꯑꯣꯏꯗꯣꯏꯅꯦꯕ ꯆꯥꯔꯅꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯄꯛꯁꯥ ꯁꯥꯟꯅꯔ ꯂꯩꯒꯤꯅꯤ ꯍꯥꯀꯠꯆꯜꯂꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯊꯦꯜꯁꯦ ꯐꯖꯅ ꯁꯤꯟꯗꯦꯀꯣ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯐꯊꯅꯕ ꯈꯤꯇꯪ ꯊꯦꯡꯁꯨ ꯊꯦꯡꯉꯕ ꯑꯗꯨꯃꯥꯏꯅ ꯁꯤꯟꯒꯦꯅ ꯄꯤꯛꯇꯛꯅ ꯁꯤꯟꯕꯅꯤ ꯉꯔꯥꯡ ꯑꯩꯗꯤ ꯐꯣꯟ ꯁꯥꯔꯒ ꯑꯗꯨ ꯅꯪꯅꯀꯣ ꯑꯩꯅ ꯅꯨꯡꯊꯤꯟꯗ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄꯗꯣ ꯃꯥꯟꯗꯤ ꯃꯥꯜꯂꯦ ꯅꯪ ꯑꯗꯨꯝ ꯐꯖꯅ ꯊꯥꯖꯕ꯭ꯔꯕ ꯑꯗꯨꯗꯣ ꯑꯃꯅ ꯊꯣꯡ ꯂꯩꯕꯒꯤ ꯑꯩꯅ ꯍꯪꯕꯒ ꯅꯪꯅ ꯈꯨꯝꯃꯛꯄ ꯁꯨꯛꯆꯥ ꯆꯥꯟꯅꯗꯦꯕ ꯈꯪꯕ꯭ꯔꯥ ꯊꯥꯖꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦꯕ ꯑꯣ ꯊꯥꯖꯗꯕꯩꯔꯥ ꯉꯔꯥꯡ ꯊꯛꯊꯛ ꯅꯤꯛꯏꯗꯣ ꯊꯥꯖꯗꯕꯩꯔꯕ ꯉꯔꯥꯡ ꯅꯤꯛꯏꯗꯣ ꯅꯨꯡꯉꯥꯏꯇꯕꯒꯤ ꯂꯥꯛꯄ ꯍꯥꯏꯕꯤꯔꯛꯑꯅꯨ ꯃꯌꯥꯝ ꯃꯥꯅꯗꯤ ꯑꯩꯅ ꯉꯔꯥꯡ ꯇꯧꯕ ꯄ꯭ꯔꯦꯡꯗꯣ ꯊꯥꯖꯗꯦ ꯃꯥꯟꯗꯦ ꯁꯤꯅꯦꯕ ꯅꯠꯇ꯭ꯔꯣ ꯍꯌꯦꯡꯗꯣ ꯇꯧꯔꯅꯤ ꯃꯈꯣꯏꯅ ꯑꯩꯁꯦ ꯈꯜꯂꯨꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯤꯉꯔꯥꯡꯒꯤ ꯄ꯭ꯔꯦꯡꯗꯣ ꯃꯥꯟꯗꯦ ꯁꯤꯅꯦꯕ ꯅꯪ ꯍꯥꯏꯁꯦ ꯍꯥ ꯅꯪ ꯑꯁꯤꯗ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯅꯤ ꯑꯩꯅ ꯍꯪꯕ ꯀꯣꯏꯁꯟꯒ ꯅꯪ ꯈꯨꯝꯃꯛꯄ ꯁꯨꯡꯆꯥ ꯆꯥꯟꯅꯗꯦꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯉꯔꯥꯡꯒꯤ ꯄ꯭ꯔꯦꯡꯗꯣ ꯃꯥꯟꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯥꯜꯂꯦ ꯑꯗꯨ ꯑꯃꯨꯛ ꯊꯥꯖꯗꯦ ꯑꯃꯨꯛ ꯍꯥꯏꯕ ꯃꯥꯜꯂꯦꯕ ꯃꯌꯥꯝ ꯊꯥꯖꯔꯗꯤ ꯑꯃꯨꯛꯇꯪꯒ ꯇꯧꯈꯤꯁꯤꯔꯣ ꯄ꯭ꯔꯦꯡ ꯑꯇꯣꯞꯄ ꯑꯃꯇꯪꯒ ꯌꯥꯕ꯭ꯔో ꯑꯇꯣꯞꯄ ꯄ꯭ꯔꯦꯡ ꯑꯃꯇꯪꯒ ꯇꯧꯔꯛꯈꯣꯔോ ꯍꯥ ꯈꯤꯔꯕ꯭ꯔꯕ
ꯁꯣꯏꯕꯨꯝꯁꯨ ꯑꯩꯅ ꯍꯥꯏꯗꯤ ꯉꯔꯥꯡꯒꯤ ꯄ꯭ꯔꯦꯡꯗꯣ ꯃꯥꯟꯗ꯭ꯔꯒꯗꯤ ꯑꯃꯨꯛꯇꯪꯒ ꯍꯩ ꯍꯥꯞ ꯍꯥꯏꯇꯥꯔꯦꯀꯣ ꯄꯣꯠ ꯍꯥꯞꯀꯤ ꯇꯥꯏꯞꯇ ꯑꯦꯛꯁꯇ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯕꯥꯏ ꯋꯥꯟ ꯒꯦꯠ ꯋꯥꯟꯒꯤ ꯇꯥꯏꯞꯇ ꯑꯃꯇꯪꯒ ꯍꯥꯞꯆꯤꯟꯈꯤꯁꯤꯔꯕ ꯇꯧꯔꯔꯣꯏꯁꯤꯔꯥ ꯑꯃꯠꯇꯁꯨ ꯇꯧꯔꯒꯨꯝꯁꯤ ꯄꯣꯠ ꯀꯣꯛ ꯄꯨꯕ ꯉꯝꯗꯦꯕ ꯉꯔꯥꯡ ꯃꯥꯟꯗꯤ ꯃꯥꯟꯃꯟꯈ꯭ꯔꯕꯀꯣ ꯃꯥꯟꯗꯦ ꯀꯩꯅꯣꯝ ꯍꯥꯏꯔꯛꯇꯣꯔꯦ ꯃꯥꯜꯂ ꯀꯩꯗꯧꯕ ꯀꯞꯅꯤꯡꯕꯁꯤꯗꯤ ꯏ ꯀꯥꯕ ꯍꯧꯔꯔꯣꯏ ꯀꯅꯥꯅꯣ ꯅꯪꯅ ꯐꯅꯦꯛ ꯄꯨꯔꯛꯄꯗꯣ ꯅꯣꯏ ꯏꯃꯥꯗ ꯍꯥꯏꯔꯝꯕ꯭ꯔꯣ ꯏꯃꯥꯅ ꯂꯧꯊꯣꯛꯄ ꯅꯣꯏ ꯏꯃꯥꯅ ꯂꯧꯊꯣꯔꯛꯄ꯭ꯔꯣ ꯅꯣꯏ ꯏꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯆꯠꯀꯅꯨ ꯃꯥꯅ ꯇ꯭ꯔꯦꯟ ꯇꯧꯒꯅꯤ ꯀꯣꯀꯣꯅ ꯅꯪ ꯆꯠꯈꯤꯅꯨ ꯅꯣꯏ ꯀꯣꯀꯣꯅ ꯄ꯭ꯔꯦꯡ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯐꯥꯒꯤ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯁꯤꯅꯦꯕ ꯅꯣꯏ ꯏꯃꯥꯍꯣꯏꯅꯗꯤ ꯑꯗꯨ ꯅꯪꯅꯗꯤ ꯄꯨꯔꯥ ꯊꯥꯖꯔꯕꯅꯤꯅ ꯊꯥꯖꯗꯦ ꯊꯥꯖꯗꯦꯕ ꯃꯌꯥꯝ ꯊꯥꯖꯗꯦꯗ ꯊꯥꯖꯗ꯭ꯔꯦ ꯃꯌꯥꯝ ꯑꯝꯇꯪꯒ ꯂꯩꯔꯤ ꯄ꯭ꯔꯦꯡꯁꯦ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯝꯇꯪꯒ ꯇꯧ ꯇꯥꯔꯦ ꯊꯥꯖꯗꯦ ꯑꯃꯨꯛꯁꯨ ꯑꯩꯅ ꯋꯥꯈꯜꯗꯗꯤ ꯅꯨꯄꯤ ꯄꯨꯔꯛꯑꯦ ꯈꯜꯂꯨꯕ ꯅꯠꯇ꯭ꯔꯦ ꯅꯥꯇꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦꯀꯣ ꯏ ꯀꯥꯕꯒꯤ ꯅꯨꯄꯤꯗꯣ ꯅꯪ ꯁꯤ ꯐꯥꯎ ꯌꯧꯕ ꯐꯥꯎꯗꯤ ꯑꯗꯨꯝ ꯊꯥꯖꯔꯤꯕ ꯅꯠꯇ꯭ꯔꯥ ꯃꯅꯨꯡꯗ ꯆꯪꯕꯗ ꯅꯨꯄꯤ ꯑꯣꯟꯅ ꯇꯩꯅ ꯐꯝꯃ ꯂꯩꯔꯝꯕꯗꯨꯗ ꯀꯃꯥꯏꯅ ꯈꯪꯂꯛꯏꯅꯣꯕ ꯃꯥꯒꯤ ꯑꯁꯤꯗ ꯀꯔꯤ ꯀꯣꯛꯇ ꯍꯥꯞꯄ ꯐꯤꯗꯣ ꯂꯧꯊꯣꯛꯄꯁꯨ ꯌꯥꯗꯕ ꯃꯥꯅ ꯆꯤꯡꯕ ꯃꯥꯅ ꯍꯦꯛ ꯂꯧꯊꯣꯛꯄꯗꯗꯤ ꯈꯪꯉꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯌꯥꯗ꯭ꯔꯗꯤ ꯃꯥꯄꯜ ꯑꯩ ꯈꯪꯉꯦ ꯅꯈꯣꯏ ꯏꯃꯥꯗ ꯌꯦꯡꯕ ꯅꯣꯛꯈꯔꯦ ꯑꯗꯨꯗ ꯎꯈ꯭ꯔꯕ ꯑꯩꯈꯣꯏ ꯃꯥ ꯅꯣꯛꯄ꯭ꯔꯣ ꯉꯔꯥꯡ ꯃꯅꯨꯡꯗ ꯂꯣꯟꯅ ꯅꯣꯛꯄ ꯅꯪꯅ ꯎꯕ ꯃꯤꯠ ꯁꯤꯡꯉꯤꯅꯦ ꯑꯗꯣ ꯑꯝꯇꯪꯒ ꯇꯧꯁꯤꯁꯤꯗ ꯄ꯭ꯔꯦꯡꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯋꯥꯠꯂꯦꯗꯉꯔꯥꯡ ꯄ꯭ꯔꯦꯡꯗꯣ ꯃꯥꯟꯕ ꯋꯥꯠꯂꯦꯕ ꯁꯒꯨꯝꯁꯦꯕ ꯏ ꯀꯥꯟꯅꯕꯅꯤ ꯑꯗꯨ ꯃꯊꯪꯗꯗꯤ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯇꯧꯔꯛꯑꯒꯦꯔꯣ ꯅꯪꯉꯣꯟꯗ ꯄꯤꯛꯆꯔꯒ ꯑꯩꯒ ꯁꯥꯟꯅꯔꯒꯦ ꯉꯝꯃꯔꯣꯏ ꯑꯗꯨꯗꯤ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯍꯟꯗꯛꯃꯨꯛꯇꯤ ꯁꯥꯟꯅꯔꯒꯦ ꯍꯥꯏꯕꯗꯤꯀꯣ ꯅꯪ ꯅꯨꯄꯤ ꯆꯦꯜꯂꯦ ꯑꯩꯈꯣꯏꯅ ꯄꯨꯔꯛꯑꯦ ꯀꯅꯥꯗ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯄ꯭ꯔꯦꯡ ꯇꯧꯕ ꯅꯠꯇ꯭ꯔꯦ ꯄꯤꯇꯔꯉꯣꯟꯗ ꯇꯧꯕ ꯑꯣꯏꯗꯣꯏꯅꯦ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯆꯥꯛ ꯈꯤꯇꯪꯒ ꯊꯥꯗꯔꯒ ꯌꯥꯝ ꯆꯥꯔꯨꯒꯦ ꯉꯔꯥꯡꯗꯣ ꯍꯪꯒꯅꯨ ꯉꯔꯥꯡꯒꯤ ꯋꯥꯔꯤ ꯍꯧꯗꯣꯔꯛꯑꯅꯨꯕ ꯉꯔꯥꯡꯒꯤ ꯄ꯭ꯔꯦꯡꯗꯣ ꯃꯥꯟꯗꯤ ꯃꯥꯟꯗꯦꯕ ꯑꯗꯣ ꯋꯥꯔꯤꯗꯤ ꯍꯧꯗꯣꯛꯄ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯃꯥꯁꯦ ꯈꯣꯏꯗꯧ ꯂꯪꯈꯠꯂꯒ ꯂꯩꯈ꯭ꯔꯦꯕ ngana wari du khitang tau gi gena matem tang ha ngarang gi preng gi wari du am tang tau gi ge ya tau ro sira hết tàu ra chứ còn ai y rồi pring cả cho mình bao sida tham nan anh khalisina ko wari do am tang ga tau khisira na khan ba kitang machem tang tau rom gi ge ado hojik ti injang se hawram ni na ko injang gi mahau se chi ngon da hai bo se chi injang ge kamai toi 이제 하위 피시슈 하위가 피시
Ngasi injang tu kari injang ni apa? Nga. Kari nganu. Poglaubi. Olabi. Awe. Thank you hai bro. Thank you. Dạ thế. Mathang di kari injang cha sige. Matang da isang si homin chasi. Amen. Mau cha di ko na. Ama di chare. Kadai da? Moking gi mayunda. Haming mathang cha ni nya. Ah. Du mathang ni kari cha na. Elephant. Lipen. Ma'am, lipen loi ba yaw da hai bi ro. Lipen cha ni nge. Elephant di asita photograph. Elephant gi karamba pan mo cha ni se phaigan ra, mamai ra, manaton ra, manara. Mana ton di. Haure, ma'am. Ngasi gi di. Sai se da dum lo se se. Mathang gi prank amuk ai min na se ma'am. Ya bro. Ya. Amuk tau kho hai ba ma le yai hai. Ya bro amuk ka tau khai ro. Ha. Tawum. Tau ro se ba. Ki re ba. Mathang gi prank di tau ro se hai. Atop to oina tau ro se. Ko. Adudi mayamna bonem da nungsi bi bodo. Ai kai khre nakti. Bonem gi prank amu han tau zaro monda. Ko. Lam hin da hela di tau rakan. Smaina gyan tana lai ri pau di su tau tau ro. Ko. Mathang gi man aigonda revenge tawrakani habdu kari revenge no khangdre ko adudi tawrakadra tawroidra khangdre ado mayam numitugi gi prank do khra manman khibagi mayam nu su ngapi gani kaidawagi bonem da dumai tawbin no khopi no habda prank gi prank ni prank tawgi na tawradi manna ba tawgadam ni man da bi tawsin da ba prank gi kanan ning duino natra tawgi tawradi jik jik lam tawgadam ni ba maina Phuba hat tawa. Photography. Chen masu ngamaroy. Kari su tawo ngamaroy. Pare mayam adur di tara pha kim na ya si su chak ngam tangai kare. Video si swai dum lo silake. Wa ka ngara ka nga wa ngam ngam de chak ngam tangai. Mayam ngathang video da muk theng na ji ngasi gi oina di. Bye bye. Bye bye.